ꯍꯟꯗꯛ ꯉꯥ ꯌꯥꯝ ꯐꯒꯠꯂꯛꯈꯤꯕ ꯂꯧ ꯏꯅꯥꯃꯨ ꯄꯔꯤꯟꯒꯤꯗꯣ ꯁ꯭ꯋꯥꯏꯁꯤꯗꯤ ꯄꯣꯏꯔꯧ ꯈꯣꯡꯖꯤꯟꯒꯤ ꯑꯁꯤꯒꯤꯗꯣ ꯑꯁꯤꯗ ꯂꯩꯔꯤꯁꯤ ꯄꯣꯏꯔꯧ ꯈꯣꯡꯖꯤꯟꯒꯤ ꯈꯣꯡꯗꯨꯅꯤ ꯁꯤꯗ ꯁꯝꯕꯟꯒ ꯎꯔꯤꯁꯤ ꯎꯔꯕ ꯑꯗꯨ ꯁꯤꯗ ꯅꯥꯁꯤꯛꯇꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯁꯝꯕꯜ ꯑꯃ ꯎꯔꯤꯁꯤ ꯑꯁꯤ ꯇꯋꯥꯔ ꯂꯩꯔꯤꯁꯤ ꯄꯣꯏꯔꯧ ꯈꯣꯡꯖꯤꯟꯒꯤ ꯂꯥꯛꯏꯕ ꯂꯝꯕꯤꯗꯨꯅꯤ ꯑꯥꯗ ꯊꯝꯕꯥꯜꯅꯨꯔꯦ ꯄꯥꯠꯀꯨꯝ ꯑꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯐꯧ ꯊꯨꯝꯕ ꯌꯥꯎꯔꯤꯅꯤ ꯁꯤ ꯐꯧ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯆꯥꯎꯕꯗꯣ ꯐꯧ ꯊꯨꯝꯕ ꯌꯥꯎꯔꯤꯅꯤ ꯁꯤꯕ ꯌꯥꯎꯕꯅꯤ ꯁꯤ ꯑꯩꯅ ꯉꯥ ꯌꯥꯝ ꯂꯧꯈꯠꯂꯛꯈꯤꯕ ꯃꯐꯝꯗꯨꯅꯦ ꯁꯤ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯂꯧꯗꯨ ꯈꯔ ꯊꯦꯡꯗꯕ ꯌꯥꯗꯕ ꯃꯐꯝꯗꯨ ꯁꯤ ꯆꯥꯎꯔꯥꯛꯅ 1 ꯀꯤꯂꯣꯃꯤꯇꯔꯃꯨꯛꯅꯦꯕ ꯈꯣꯡꯅ ꯂꯥꯛꯏꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯃꯨꯒꯤ ꯉꯥ ꯌꯥꯝ ꯐꯐꯝ ꯀꯣꯝ ꯑꯃ ꯂꯩꯗꯅ ꯏꯅꯥꯃꯨꯒꯤ ꯑꯗꯨꯒꯤ ꯀꯣꯝꯗꯨꯗꯩ ꯀꯨꯝꯃꯛꯄ ꯀꯥꯟꯗ ꯁꯤ ꯌꯥꯝꯕꯅꯦꯕ ꯃꯐꯝꯁꯤ ꯁꯥꯡꯕꯅꯤ ꯑꯗꯨꯗꯨꯅ ꯆꯦꯡ ꯆꯥꯛꯀ ꯇꯧꯗꯅ ꯈꯥꯎꯈ꯭ꯔꯦ ꯁꯤꯁꯨꯀꯣ ꯀꯠꯊꯣꯛꯇꯅ ꯂꯥꯏ ꯇꯤꯟꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯣꯝꯗꯁꯨ ꯌꯦꯡꯉꯣ ꯈꯥꯎꯗꯕ ꯂꯩꯔꯤꯁꯤ ꯉꯁꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 19ꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯍꯧꯖꯤꯛ ꯌꯩꯔꯅꯤ ꯑꯌꯨꯛꯇ ꯐꯣꯔꯁꯜ ꯑꯁꯤꯗ ꯌꯩꯔꯤꯁꯦ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯌꯩꯔꯅꯤ ꯑꯩꯈꯣꯏꯅ ꯉꯟꯅ ꯇꯌꯥꯔꯤ ꯇꯧꯒꯦꯅ ꯀꯨꯝꯃꯛꯄꯅꯤꯗ ꯑꯦꯅꯤꯋꯦ ꯃꯊꯪꯁꯨ ꯑꯗꯨꯝ ꯉꯥꯗꯤ ꯑꯗꯨꯝ ꯂꯩꯕ ꯃꯐꯝꯅꯤ ꯉꯥꯀ꯭ꯔꯤꯆꯧꯒꯨꯝꯕ ꯉꯥꯃꯨ ꯎꯀꯥꯕꯤ ꯑꯗꯨꯝ ꯃꯌꯥꯝ ꯐꯥꯅꯔꯤꯁꯤꯡꯗꯨꯅꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯤꯟꯁꯨ ꯑꯗꯨꯝ ꯊꯨꯏ ꯍꯥꯏꯕ ꯇꯥꯔꯦ ꯉꯥꯇ ꯅꯠꯇꯦ ꯂꯤꯟꯁꯨ ꯌꯥꯝ ꯂꯩꯌꯦ ꯄꯥꯠꯅꯤꯅꯀꯣ ꯂꯤꯟ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯦꯅꯤꯋꯦ ꯃꯊꯪꯒꯤ ꯁꯤꯖꯟꯗ ꯑꯃꯨꯛ ꯌꯥꯝ ꯅꯪꯅ ꯇꯧꯒꯦ ꯑꯗꯣ ꯍꯟꯗꯛꯁꯤ ꯃꯌꯥꯝ ꯗꯕꯜ ꯀꯣꯄꯤꯡ ꯇꯧꯅꯤꯅꯁꯨ ꯍꯥꯏꯅꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯟꯗꯛ ꯂꯧ ꯁꯤꯈꯤꯕ ꯃꯌꯥꯝꯗꯣ ꯐꯧꯍꯥꯝꯗ ꯆꯠꯈꯤꯕꯁꯤꯡꯗꯣ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯤ ꯏꯁꯤꯡ ꯋꯥꯠꯇꯦꯕ ꯁꯤꯒꯤ ꯈꯣꯡ ꯄꯔꯤꯟꯁꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯏꯁꯤꯡ ꯂꯩꯔꯤꯅꯤ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯕꯜ ꯀꯣꯄꯤꯡ ꯇꯧꯅꯤ ꯂꯣꯏꯅ ꯍꯥꯏꯅꯔꯤ ꯑꯗꯣ ꯂꯧꯍꯣꯟ ꯍꯨꯟꯕꯁꯨ ꯌꯥꯎꯅꯈ꯭ꯔꯦ ꯁꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯩꯔꯁꯨ ꯎꯗ꯭ꯔꯣ ꯂꯣꯏꯅ ꯏꯁꯤꯡ ꯂꯩꯒꯅꯤ ꯁꯤꯁꯦ ꯑꯗꯣ ꯑꯁꯤ ꯈꯣꯡ ꯑꯆꯧꯕꯁꯤ ꯎꯠꯂꯛꯀꯦꯕ ꯑꯔꯣꯏꯕ ꯈꯣꯡ ꯇꯥꯏꯅꯕꯔꯝꯗꯥꯏꯒꯤꯗ ꯑꯃꯁꯨ ꯂꯩ ꯑꯩꯈꯣꯏ ꯂꯧꯁꯤꯒꯤꯀꯣ ꯑꯗꯨꯗꯣ ꯎꯠꯂꯛꯀꯦ ꯌꯦꯡꯉꯣ ꯁꯪꯒꯔꯁꯤ ꯃꯤ ꯂꯩꯔꯤꯅꯦ ꯂꯣꯏꯅ ꯃꯤ ꯁꯪꯅꯔꯤꯅꯤ ꯉꯥ ꯍꯧꯖꯤꯛꯁꯨ ꯐꯥꯔꯤꯅꯤ ꯐꯥꯕꯗꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯏꯁꯤꯡ ꯆꯦꯟꯗ꯭ꯔꯕꯅꯤꯅ ꯂꯣꯛꯄꯥꯛꯇꯗꯤ ꯉꯥ ꯐꯥꯗ꯭ꯔꯦꯗꯅ ꯑꯗꯨ ꯋꯥꯅꯤꯗ ꯑꯗꯣ ꯁꯤꯒꯤ ꯈꯣꯡꯁꯤ ꯏꯁꯤꯡ ꯋꯥꯠꯇ꯭ꯔꯤꯁꯤ ꯀꯗꯥꯏꯔꯣꯝꯗꯩ ꯂꯥꯛꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯤ ꯈꯣꯡ ꯄꯔꯤꯟꯁꯤꯗ ꯁꯤ ꯈꯣꯡ ꯄꯔꯤꯟꯁꯤ ꯏꯁꯤꯡ ꯑꯗꯨꯝ ꯈꯔ ꯈꯔ ꯂꯥꯛꯑꯦ ꯌꯥꯝ ꯂꯥꯛꯇ꯭ꯔꯒꯁꯨꯀꯣ ꯅꯣꯡꯖꯨ ꯊꯥꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯥꯛꯄ ꯁꯤꯗꯅꯦꯕ ꯂꯤꯜ ꯌꯥꯝ ꯊꯨꯔꯤꯗꯣ ꯑꯗꯨꯝ ꯂꯣꯛꯄꯥꯛꯇꯁꯨ ꯊꯨꯏ ꯁꯤꯗ ꯊꯨꯏ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯝ ꯂꯥꯡ ꯊꯥꯛꯄ ꯂꯨꯖ ꯊꯨꯝꯕꯁꯦ ꯑꯗꯨꯝ ꯂꯤꯟꯁꯤ ꯌꯥꯝ ꯆꯪꯉꯦ ꯂꯤꯟꯕꯣꯛꯀꯨꯝꯕꯁꯦ ꯑꯗꯣ ꯁꯤꯁꯨ ꯐꯥꯝꯅꯤ ꯁꯤꯒꯩꯁꯤꯗꯤ ꯆꯦꯛꯄꯜ ꯂꯩꯁꯤ ꯌꯧꯒꯦ ꯇꯧꯕꯅꯦꯍꯦ ꯍꯟꯗꯛ ꯄꯨꯔꯥ ꯆꯥꯎꯅ ꯏꯁꯤꯡꯗꯨ ꯂꯥꯛꯈ꯭ꯔꯦꯕ ꯃꯄꯤꯊꯦꯜ ꯗꯥꯝꯗꯣ ꯃꯣꯏ ꯊꯣꯡ ꯊꯥꯕ ꯍꯩꯇꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛꯇꯨ ꯊꯣꯡꯗꯣ ꯑꯗꯨꯝ ꯊꯤꯟꯖꯜꯂ ꯊꯝꯃꯁꯨ ꯌꯥꯅꯦꯕ ꯅꯣꯡꯖꯨ ꯊꯥꯗꯗꯤ ꯊꯣꯡꯗꯨ ꯈꯔ ꯗꯥꯎꯟ ꯑꯣꯏꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯐꯤꯠ 2 ꯍꯥꯡꯉꯦꯗꯨꯅ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕ ꯖꯠ ꯂꯥꯎꯅ ꯆꯨꯖꯜꯂꯛꯑꯒ ꯍꯦꯛꯇ ꯃꯄꯤꯊꯦꯜ ꯗꯥꯝꯗꯣ ꯊꯣꯡꯒꯥꯏꯔꯛꯀꯦ ꯇꯧꯔꯨꯗ꯭ꯔꯣ ꯀꯥꯏꯒꯗ꯭ꯔꯨꯃꯦ ꯌꯥꯔꯛꯇ꯭ꯔꯗꯤ ꯃꯄꯤꯊꯦꯜ ꯗꯥꯝ ꯀꯔꯤ ꯀꯥꯏꯍꯩꯗꯦꯒ ꯂꯩꯕ꯭ꯔꯣ ꯃꯄꯤꯊꯦꯜ ꯐꯛ ꯄꯪꯈꯣꯏ ꯆꯨꯔꯛꯀꯗ꯭ꯔꯨꯃꯦ ꯎꯔꯈꯨꯜ ꯂꯣꯝꯗꯩꯅꯦ ꯂꯥꯛꯏꯗꯣ ꯑꯗꯨꯒꯤ ꯃꯄꯤꯊꯦꯜ ꯗꯥꯝꯗ ꯇꯥꯔꯛꯏꯕꯗꯨꯕꯨꯗꯤ ꯂꯤꯇꯥꯟ ꯃꯇꯦꯛꯇꯨꯗ ꯈꯛꯇꯒꯤ ꯂꯥꯛꯄ ꯏꯁꯤꯡꯅꯤ ꯂꯤꯇꯥꯟ ꯈꯤꯇꯪ ꯍꯦꯟꯒꯠꯂꯒ ꯇꯨꯔꯦꯜ ꯑꯃ ꯂꯩ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯏꯁꯤꯡꯅꯤ ꯎꯔꯈꯨꯜꯗꯩꯒꯔ ꯂꯥꯛꯏꯕ ꯏꯁꯤꯡ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯄꯩꯁꯤꯜꯂꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨ ꯑꯦꯅꯤꯋꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯁꯤꯖꯟꯗ ꯌꯥꯝ ꯅꯪꯅ ꯇꯧꯔꯛꯀꯦ ꯄꯨꯡ 7ꯇꯩ ꯀꯨꯝꯃꯛꯄꯅꯦ ꯐꯛꯐꯝꯗ ꯄꯨꯡ 7ꯇ ꯌꯧꯋꯦ ꯁꯪꯗꯨꯁꯨ ꯂꯩꯔꯦ ꯉꯔꯥꯡ ꯇꯨꯞꯇ꯭ꯔ ꯂꯣꯏꯔꯝꯕꯅꯦ ꯑꯗꯨꯗꯨꯒ ꯐꯣꯔꯁꯟ ꯗꯥꯏꯚꯔꯁꯤꯡꯁꯤ ꯉꯥꯏꯕꯗꯅꯦꯃꯤ ꯄꯨꯡ 10 ꯍꯦꯜꯂꯦꯃꯤꯕꯣ ꯃꯆꯤꯟ ꯊꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯣꯏ ꯃꯆꯤꯟ ꯊꯤꯅꯣꯃꯤ ꯐꯣꯔꯁꯟ ꯗꯥꯏꯚꯔ ꯅꯣꯏ ꯉꯥꯏꯕꯗꯅꯦꯃꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯊꯦꯡꯉꯤ ꯄꯩꯁా ꯇꯥꯟꯕ ꯊꯦꯡꯍꯜꯂꯦꯃꯤ ꯐꯨꯕꯗꯅꯦ ꯆꯅꯥꯡ ꯇꯥꯅꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯌꯦꯡꯉꯣ ꯉꯁꯥꯏ ꯀꯨꯝꯃꯛꯄꯗ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯌꯦꯡꯉꯣ ꯁꯤ ꯄꯩꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯇꯣꯞꯄ ꯂꯧ ꯁꯪꯒꯝ ꯈꯣꯝꯕꯁꯤꯡꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯩ ꯇꯧꯔꯦ ꯍꯥꯏꯕ ꯌꯦꯡꯉꯣ ꯁꯤ ꯂꯥꯛꯏꯕ ꯐꯣꯔꯁꯟꯁꯦ ꯃꯥ ꯉꯥꯏꯕꯗꯅꯦ ꯉꯁꯤ ꯄꯨꯡ 10 ꯍꯦꯜꯈ꯭ꯔꯦ ꯌꯥꯝ ꯅꯪꯅ ꯐꯨꯊꯒꯗꯝꯅꯤ ꯆꯅꯥꯡ ꯇꯥꯐꯝꯈꯣꯏ 4x4 ꯈꯛꯇ ꯉꯥꯏꯔꯦ ꯃꯥꯏꯁꯦ ꯋꯤꯟ ꯌꯥꯎꯗ꯭ꯔꯦ ꯂꯩꯕꯥꯛꯁꯦ ꯌꯦꯡꯉꯣ ꯅꯪꯅ ꯎꯡꯉꯒ ꯂꯩꯔꯦꯕ ꯎꯡꯉꯒ ꯂꯩꯔꯦ 4x4ꯅ ꯆꯪꯕꯗ ꯐꯥꯎ ꯁꯨꯃꯥꯏꯅ ꯎꯡꯉꯦ 2x2ꯗꯨꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯈꯜꯂ ꯌꯦꯡꯉꯣꯗꯅ 4x4ꯅ ꯊꯧꯔꯛꯄꯗ ꯐꯥꯎ ꯁꯨꯃꯥꯏꯅ ꯂꯩꯔꯦꯕ ꯌꯦꯡꯉꯣꯕ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯅꯪꯅ ꯅꯞ ꯂꯥꯎꯕꯗꯨꯅꯦ ꯇꯧꯔꯤꯁꯤ ꯌꯥꯝ ꯅꯪꯅ ꯎꯡꯉꯤ ꯌꯥꯝ ꯅꯪꯅ ꯎꯡꯈꯥꯏꯔꯤ
tayar ni nu hon ni sidang bo โอ้ยคนไหนบ้าง at yang yam nang na jalan ni tu dah apa เด็กนะโอ้ปันเราเลย leibak ke le hendak เกี่ยวเราเลยนั่นเลยค่ะ leibak si yam nang na patu ne ba na tayar si phadal le ba ising na sat pa ne he na mo panggal ko e moi de โอ้โหโอ้ sige chanapi leibak chanapi hari tu ne ba sine ba chanapi ยาเลยชะโลเช่ grong grong sak re si dai de